Narendra Modi na HOUDOKHIBA HAR GHAR JAL JEEVAN mission gi MAKHA LAPHUPAT TERA KOMLAKHONG DASU Thaknaba Eshing tha ani Ahum Ashigi Manung da Phanghannaba Hotnaragani HAINA MAYANG IMPHAL Sigi Mla K.Robindro na PHONGDOKHRE Wafam asing Manipur State Real Livelihood Mission MSRLM gi meeting makhada LAPHUPAT TERA KOMLAKHONG GP Apunba Luf VLF amadi Punsigi Mangal VLF amadi PRI members of LAPHUPAT TERA KOMLAKHONG ZP IMPHAL West na sinduna pangthokpa nongmugi oiba Convergence Mela 2025 da saru yaraduna phongdokhibani MLA na makata na hai LAPHUPAT TERA KOMLAKHONG asi ising na question duna leiba mafam amani adubu thakpa yaba ising di phangde maramaduna athubada ising Phanghannaba Hotnaragani hauzik sariba water supply saba loshilakle ising pipeline tingba haunaba Hotnaragani haina mahakna makata ki media yauna stall Kunmathoi hangduna pangthokiba mela aduda IMPHAL West ki additional DC K Zadumani amadi LAPHUPAT TERA KOMLAKHONG Gram Panchayat ki chairperson and Basanta Su Saruyaki ये मखा दला के हर घर जलना युद्धों खुदिंग सिंह भंगनी खनबा सिगी स्कीम से ममांग की ताम दला की ममांग की अदो मसी लेरिबा कोई की लफुआ तेरा सेमाई की मखा रोम दा कोई की है खाइदा बगा इसिंग देरी को से लेबा तुरेन इफा तुरेन ना लोकता को से ले लेबा थकनबा लु इसिंग दी थकनबा बुई को भंगरिबा अदो सुगे छोइदना अदो की हर घर जलना प्राइम मिनिस्टर मोदी जी की मखा दला को स्कीम दुना तक सुगे छोइदना within coming 2-3 months ban ida yamba loina ek samay nge hawraga hotra ku losla ku siawre losla tu siawre suge choidna sing ko phangani ha bu sing ma ai gi miyam praja singa sima ai je ke